Wangu baji masai kon khoi ko home beekeeping ariba mafam sidagi khoina zoom da kamai tawraga khoi yokani ko khoi yokpa sida kari kari changani aduga magi equipment ko natraga na magi khoi kits me am lady ko khoi hainana ba khoi phaba da punana ba box khoi yokpa da sinana ba b box adai de khoi gi se khoi se example noina hai kan da sida khoi jing si b box ko sida khone ji uriba b box se si khoi karamba matam da karamba mafam da sin naga doibino habisu khoi jing si b box da so khoi makhan makhan lei ko side ta lei ba b box siga sida lei ba b box siga su khenai ko sida ha lei ba sida makun makun huli se sengna haraga di ma si khoi gi nungsin ucha sang na ban natraga na khoi gi khoina sangthok sangsing tawna na ba get ko sigum su lei aduga numidang da puna na ba b box aduga ayung nungthin da puna na ba b box ko sisu lei ko sigatang natana khoi makhan makhan mayam ama kits mayam ama khoi wangu baji masai kon khoi hi gi mafam sidagi phangani ko hairiba kits sing sigi manunga jam important oi bada khoi som side ta uriba se khoi honey extractor haibni ko khoi se kamai tawraga lokthokadagi haiba ko kamai tawraga khoina khoira dagi yamna easily yamna line khoi se kamai lokthokadagi haiba da sigi khoi equipment se sinara kanda tawi ko aduga b box ina khoina khoi phaba satpa matam da khoi se arapa mafam da leinung da leiba khoi oba yai natraga na khoi u da napaga saramba yai khoi mi gi sajin da saramba yai mi gi gas box da saramba yai natra or khoi speaker aso bada sangsil laga makon saba jawi adum bada makon saba sing do khoi set laga khoi se phana bo khona matam da sigi b box se da ka oi ko ado si b box se yaw da na phana ra mithai na da ko ado hojikti khoi ta chau na hari be b box se mana masana design tawjaraga masana semjeraga ko yamna nungai na khoi phaba gi keno se khoi ngasi di live ta punna jingmina si ko mayam ngasi khoi khoi sing da salaga ko khoi phaba gi thoraba ma chalui hari be se khoi hojik jingmina si ko okay sida uri ba se mayam jingu hojiki b box tu ni aduga makha da uri sina khoi na leiramba makhul ni ko laibak se khoi na tawkhai na kanda ngasai gi ko laibak se tawkhai daga ma khoi na leiriba mafam da doi khoi na khoi hi kai kha lokthok ko yaba khar lokthoe adugi matung da ko makha sida yamna mai khu se yam tapna tharaga ko mai khu se yam tapna tharaga khoi na sai khoi se khoi sing se sigi magi box manung se sida sanghanna bo hona bani ko sigi manung sida khoi sing se loina masana changjar ka do bani adu khoi jingmina se changak pura hena ko sida masagi manung sida khoi kemta yaw de ko khoi tai ra ka thamba khopa kemta leite just ko sigi semai ba box sigi u se si khaktang khoi u se khanba mathau tai yakta khoi gi haining gumba kai gumba ne da semu ba yaba nate sigi u sida khoi ta songna habi ba da ko khoi gi u makhan khara hairi sin semgdabne haina ko khoi ne leining bu u ko khane lei adu hari ba si sida ngasi se khoi gi khoi se sigu khoi gi sing da su thaba mafam da ni sigi lafu hori sigi makha sida khoi se dum paisin ba da sida khoi makon lei ra haina tawkhai daga ko khoi se khoi lokthok na ba hona ba ni ko adu khoi se lokthok na ba hona ra kan da makha dai khoi se la ga sida sangga do se ma se pakna sangdri ba ko pakna sangdre adu da kai do ge ha kan da ko khoi gi mangom de lei ra mi se kari soiram bano haina khoi na sum jenga jenga le kan se khoi se phanang khui ne sangu yadre ko phanang khui ne sangu yadaba dagi ko khoi ta chauda ina hange ta chau se kai gi ma se huji bo sang dei sa gan ta chau ne na ko si se ma se sidi kam lu ne lei ba su jenga si khut no ne nam sin laga jenga ge haina khoi ta chau na asai gi asida ma khun hori ba se si sida ko haidi masa se petum ga aduga khutna namsil laga ko khutna namsil la kanda khoi se lokthok pa ngamna na bo khonai ko sida jingsi ko sida sangsil laga ngasai gi khoi ne leiriba makhun do auda khutna namsil laga khoi se lokthok pa ngamna bo khona ba matam da auda su kitang ga su wale sida kitang ga tawdra di yaro hana kharam ga su tawkhai ko leba kharam mu tawkhai laga ngasai khoi kino se khoi gi si tawkhai ri se ko si tawkhai laga ko khoi se lokthok na bo khona ba ni ba
ꯑꯗꯨꯒ ꯂꯩꯕꯥꯛꯁꯦ ꯇꯧꯈꯥꯏꯔꯒ ꯈꯣꯏꯁꯦ ꯑꯩꯈꯣꯏ ꯃꯁꯥ ꯃꯇꯣꯝꯗꯗꯤ ꯄꯥꯏꯊꯣꯔꯛꯑꯦ ꯃꯅꯨꯡꯗꯒꯤꯀꯣ ꯄꯥꯏꯊꯣꯔꯛꯏꯕ ꯈꯣꯏꯁꯦ ꯃꯌꯥꯝ ꯆꯤꯛꯇꯤ ꯆꯤꯛꯏꯀꯣ ꯃꯤꯗ ꯆꯤꯛꯄ ꯈꯣꯏꯅꯤ ꯃꯤꯉꯣꯝꯗ ꯆꯤꯛꯄ ꯂꯣꯏꯅ ꯍꯩꯕ ꯈꯣꯏꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯇꯁꯧꯁꯤꯗꯁꯨ ꯈꯣꯏꯁꯨ ꯌꯥꯝꯅꯁꯨ ꯆꯤꯛꯑꯦ ꯑꯗꯨ ꯇꯁꯧꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯏꯅ ꯆꯤꯛꯄꯗꯁꯨ ꯃꯉꯣꯟꯗ ꯄꯣꯝꯗꯕꯀꯣ ꯃꯁꯨꯝꯕꯁꯨ ꯇꯧꯏ ꯍꯥꯏ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯉꯁꯥꯏ ꯈꯣꯏ ꯆꯤꯛꯏꯀꯣ ꯑꯩꯉꯣꯟꯗꯗꯤ ꯄꯣꯝꯃꯤ ꯑꯗꯨꯝ ꯈꯣꯏ ꯈꯔ ꯇꯩꯁꯤꯜꯂꯒ ꯐꯩ ꯍꯥꯏꯅ ꯑꯗꯨꯝ ꯈꯣꯏ ꯇꯩꯁꯤꯜꯂꯒ ꯈꯣꯏ ꯆꯥꯔꯒ ꯁꯨꯝ ꯂꯩꯔꯦꯀꯣ ꯑꯗꯣ ꯇꯁꯧꯅ ꯁꯤꯗ ꯍꯧꯖꯤꯛ ꯁꯦꯝꯃꯤꯁꯦ ꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯈꯣꯏꯁꯦ ꯃꯅꯨꯡꯗ ꯀꯌꯥꯝ ꯆꯪꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯑꯩꯈꯣꯏ ꯂꯐꯨꯒꯤ ꯃꯔꯨꯗꯣ ꯑꯗꯨ ꯇꯧꯈꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯊꯥꯕ ꯃꯐꯝꯒꯤ ꯑꯗꯨꯒꯤ ꯃꯈꯥꯒꯤ ꯑꯍꯣꯕꯗ ꯆꯪꯁꯤꯜꯂꯒ ꯁꯥꯔꯝꯕꯅꯦꯕ ꯈꯣꯏꯁꯦ ꯆꯤꯡꯁꯤꯀꯣ sila tasawna makunam sila jing ise ko ngakhtang jing si mayam okay yamna yengba dam nungai ba yamna interesting oiba khinoni ko khoi gi wari se sida pairi me amcha hein khoi ngaktani loina mogi makon thugai bagi ko tu tasona sida khutna pairaga lokthora asida su hapsilaga yenge adasu ngasi se pangna sangu yadabadagi karigino changdri se haina sum ngairaga yenga kanda ko last ta kaidorong ha kanda magi keno se ko tasosina masa kyam luna leiriba yenge khunam silaga yenga khoi se khara lokthorok pa yabar yenge na khutnam silini ngasai makhundu da khut se nam silaga khoi khara puthora ga box sida mu hapsilini ko khoi khara puthore tu adu box mu hapsille ko adu da su box manung sida mo se am ba leitarebo adu box manung sida leibagi muhutta mo se kadai da mathak ta oina paikhalle mathak ta oina paikhallaga sigi lafu pambi si mathak sida mo se punsilapodagi ko karigi noina sum thira kanda last ta kaidorong ga kanda khogi khoi gi keno se queen do rani se ko sigi sida sang amdariba rani se sum laga ma su sida sang sinduini huren ko ado asida sang sindaba sina kaido ga kanda ko khogi magi matung inarakpa worker mayam do adu laktaba oirameba aduna rani se khoina mukhamu yeng kanda tasawna rani se swaidagi ko rani se swaida leiramme haina pharai ko rani du su jingminasi ko du sida khoi se loina punsila kanda leireba asigi lafu mathaga sida ko adu kariginol mathak ta punsin gai se rani se mathak ta leigarabra haina muk thibaneba thiragan sida ngasagi tasawna phangai se rani do sida satlaga leiramme haina rani se tasawna phareba sida phari se rani ni ko mya sida tasawna pharaga rani se sida leirame na phabadagi di last ta sigi khogi leiriba ngasagi b box to adugi manungda hapsillaga ko asigi manung sida hapsillaga anda thong thingjillaga thammeba ko thong thingjillaga thammakanda magi asida hapsinga matung thong thinga kanda ne khogi sigi keno se ko sida isini rani se ko se thong thingjillaga thamgre thong thingjillaga magi makhun khara di ngasa akhona han ba jingbudo ubudo leibudo adugi hariba makhun singdo adududa kaidawe asigi rani sina size khara sawi hein khoi myam dei ko rani sina di thorokpa yadaba aduga worker ataina di changba yaba gate ama yauri basida hariba gate se thingjillaga thamaga nghaktang thamaba matungda kano singche akhogi khoi singche kamaina tawrake ha kanda khogi sida tu hapsillaga box se thingjillaga thamgramni ko box se thingjillaga sa thamma kanda sida makhun masa hullibu ko asida khoi singi changsingi basu ui ko mem soina khoi singche mathang changsingi ba hai tare adu last masagi lafu matak da lehoba khoi adai di atai sida leiba mayam se loina makse tapna masagi sigi makhun se sida sum changsingi ko aduna asigi akhoi tasawgi khoi phaba sidagi ko aigi learning oina aina tamhobo se karino haigadi akhoi leibang manungda leiba khoi se khoina tawkhairaga ko kitang maikhu khar khit thamaga
ko maiku kitang ka halaga khoi singje khoi gi upu manung sida ngasai b box khoi phana na ba box manung sida sanghan ba yai ko kaigumba du da sangak tragadi khoi rani se haipet jingbi daga rani se kadai de lagi jenga rani se khoi na pharaga hapsin ba yai ko hapsin laga chana makhum khumjil laga thamagadi ko rani singse rani da thamgadi b box singse masana sum ya b box sida worker singse masana adum sangje rei ko okay sain tawraga hoina ngasigi keno se soide kan loisinge mathangda khoi ama atopa pharubugi video ama mujing minasi ko okay ma'am khogi keno se nungai biragadi like subscribe and share toba kaubigano okay thank you